Luang Sangbam the Laiba the Venue by Alice the Halloween Pangthok Luba organizers sing Arambai Tengol Kapamina Dana Wakal Tamina Krehari Matung Taudanaba Yana Krehari SI Romi Balada Kendria Grihamantri da Sakta Padaki Manapirak Lehari Jiribam District Police ta SI oina mathau pangthok lebi Police Sabam Romi Bala Debi bo investigation gi lamda thoidok hendokpa mathau pangthok pangamba gi damak Kendriya Grihamantri da Sakta Padak 2025 ki manapi dana ekai khomna bo utkhre hairi Jiribam District ki Sonapur da masa ki sahi kungani thoirom surabi differently able person amabu nupi oibi gi ekai khomna ba manghan baga mari lenana register tawrokiba FIR amagi thijin humjin bada Romi Bala na laukiba sengthaninga oiba thodang adubo sakhangbo oina haiba mana ase lan thorakpani hairi Tijin humjin bagi thabadu Romi Balana professionalist amadi kathokpa amaga loinana pangthokhe maduda sign language ki akanga hisingsu yawhandana forensic ki maru oiba khudam changdam ke amarum tasin khomjin bangam khe madumagna crime adu general bumi adugi DNA su khangdokpada asoba mateng oikhe Romi Balana pangthokiba tijin humjin bagi thabak aduna sahi asigi jun tang kungatareta crime adugi marik sumba charge set matam chana lan khattuna victim oidibi nupi aduda asumba wild phanghan bagi lambi ki hairi Nscn ayamgi BS atemna Kuki miyamna taliba separate administration ki demand ase Surshanpur dagi handokta oina uhalle haina KLAL na phongdorakre Nscn ayamgi deputy attorney Kilonsar BS atemna phongdokiba waphamadu da Kuki miyamna taliba separate administration ki demand ase Surshanpur dagi handokta oina uhalle haina Kuki Liberation Army led colon KLAL na yaningda phongdorakle Hiramasigi matang da KLAL ki Information and Publicity Secretary Jalai Mang Kuki na khuyek piduna thadorokpa cherolosina hai Kuki phurupna taliba separate administration ki demand ase aikhoi ki territorial integrity amasung self determination da yumpham oiribane ipaipu singna thambiramba aikhoi ki ngamkhai Kuki miyam gi ayaba yaudana Manipur state ta punkhe matang asida BS atem na thamlaktiba wapham asina aikhoi ki demand ase Surshanpur dagi handoktaba oina uhanduna Kuki phurup ki puwari amadi sanalonsa kaya bulana wahan thopire haire cherosna makha tana hai Kuki gi administration manung channa leiba Naga gi lamsing ase Greater Nagalim da punkibada kaiba leite adumakpo ukrul mau amasung senapati da ekhoi gi territorial rights tanbagi wapham leiroi archives amasung constitutional record ki matungina Kangpokpi Sadar Hills amasung Tenokpal Sandel ase ipaipu singa thambiramba Kuki gi lamne haiba mafam sing ase Kuki gi ningthau singna colonial era gi mamang amasung matungda ngak selaga lakhe kumja 1992-1993 da Nscn ayam na Kuki singi mathakta chatharakiba mihan mepun gi thabak sing aduna aikoi gi miyam ase ipaipu na thambiramba lamsing thadoklaga senakhe haiba lamsing adu atopa kanglop na khunda leita khibadage lamgi oiba chayet na ba ama chauna lerakhe Kuki miyam na kaidawnungda ipaipu sing na thambiramba lamda yasinaba wafam leiroi pambai ama natraga amana aikoi gi territorial rights phangnaba honagani hainsu serolsna makhata na phongdorakle Nakala da NPO gi wafam kotu na yaning da phongdorakle October 29 Nscn IM gi General Secretary Muibana Senapati District Headquarters da lakhiba adubu taramna okpaga mari lenana district aduda thetpa Muiba gi poster segairam khiba amasung civil reception pangthoklingai da pombola thakiba thodok ta chenaba sing numit homni gi manung da Kuki CSO sing na masak khangdoktuna Naga People's Organization NPO da sengdorakadabani haina phongdokliba wafam adu kotu na yamna kanna yaning da phongdorakle kotu gi maikaidagi hairibana thodok adu kanana chathakibano amasung madugi asengba karino khangdringeda NPO amasung civil society organization singna thodok adubu communal gi oiba wahantok ama oina tanaba honaroidabani haidi Naga National Identity Mixture thi hannabu honarakpo sing sabchana thengnagani haina FNC sina thamlakle Naga miyam gi dignity kaidawngende su sangtai na batawroi Naga National Identity bu mixture thi hannabu honarakpa amasung Naga singi lusingba singbu ikai khumnadabagi thawong sabchana thengnagani haina Foothill Naga Coordinating Committee FNC sina thadrokpa cherol amana haire cherol sina makhata na hairibana mamang tha October 29 da GPRN Nscn IM gi ato kilonsa TS Muiba Senapati District Headquarter da lakpagi taramna okpaga mari lenana thetpa poster ama ata thokhalambage thodok tuga mari
लेना नागा पीपल्स ऑर्गेनाइजेशन की माइकैदगी कुकी सिंगे ऑर्गेनाइजेशन सिंगदा अकनबो वाफम थमकिबसिंग अदु कमिटी असिगी माइकैदगी मपुंग फाना सौगतले असिगुंबा यामना पांगदबा थौंग असे नागा मियामदा सिंगनबा अमसुंग इकाइबा पीबगी थौंगने लोइनना नागा नेशन असिगी कलेक्टिव आइडेंटिटी इंटीग्रिटी अमसुंग इकाइ खुमनबबु सिंगनबने असिगुंबा थौंगसिंग असे कैदोंगैदा खांगदुना लैबा ngamloi sapchana thengnagane thaudo aduga mari leinana naga people's organization gi maikhaidagi mara laiba miyosing adu kuki CSO lusingba singna masa khangdoktuna organization adu sinarakadabani haina khangan kiba wafam adu thabakto onthokpa ngamdrabade committee asina su sapchana action lokatkane masida tholakpa afafatagi daita khudamak madu makoi masana pujagadabani haide Langol Game Village Quarter da Sangza Pamlo Riba IDP Sing Sat Kinaba Order Yabang Amlo Haina Arpanana Pondura Kray Manipur da Sahi Animakai Hana Tokluba Irang Sinamaram Oiduna Langol Game Village da Laiba Lengaki Ahangba Quarter Singda Sangza Pamlo Duna Laiba IDP Sing Busat Kinaba Order Thorakwasi Yabang Amloy Awa Ana Laitalaira Kia Tengladuna Laiba IDP Sing Buma Pamadu da Gitan Tokadaba Oidabade Masamasagi Mayumda Oina Hanjan Hanbio Haina Mapamdu da Laiba IDP Sing na Pondura Kray Ngasi Major Kulda Laiba Manipur Press Club ki Thangjing Hall da Langol da Lairiba IDP Sing ki Mohot Siladuna More da ki Sorokhaibam Arpana Kaubi Aman Hai Sahi Asigi September 19 da Manipur Langa ki Police Department ki GGP na Order ama thoktuna Langol Game Village ki Government Quarter da Lairiba IDP imung aman numit 10 gi manung da mafam adu thadoknaba harakhiba adu yabang amloi Hiramasigi matang da Imphal West ki DC da aiba jalol pisinduna yaning da ba phongdokpa su laikhre Thokliba irang asina maram oiduna lanjena duna lairiba singbo asumna thadokna bo honarakliba se masa masagi mayumda oina hanjan hanbiyu lairiba IDP sing asi awa ana kaya thengna duna chaba thakpa fawbani thina fangdana amade sedmitlon leina bo honabada awaba kaya mayawnari maram aduna mafam adu thadokna ba hairakliba order adu yabang amloi IDP sing na suma mafam adu da lainingba nate thokliba irang asina maram oiduna tangai fadana laibane lairiba lanjanariba sing asibu nuksibibagi mohota asumna tawbiba haibasi yamna laibak thibane Makoi gi maramda mayumda security ningthina thambiduna hanjin hannaba honabiyo haina sumahana phondokhe ngasigi pawgi mifam aduda Langol Game Village ta sangjafam lautuna lairiba Sursanpur More Kautrup Napat Kwatha Torbung Banglana chingba mafam singdagi thokliba irang asigi hakthengna saitheng phangliba lanjenariba miyoising su saruk yakhi haire Khagem basana haktakta phaugai oiramba thanga chingdon da lairiba hentakai ngak senduna thambagi tangai fadaba laire haire Khagem basana haktakta phaugai oiramba haujingna napi singna haujinduna amadi yengsinbidana mangkiba yabagi phibamda laklaba Bishnupur district ki thanga ethat ki ani suba khwaidagi wangba singdon da lairiba hentakai natraga hentakom Manipur Nscn Historical Monument and Archaeological Site and Remains Act 1976 ki makhada ngak senduna thambagi tangai fadaba laire hari Saitharol kumbaba haina khangnariba ningthorol singi puwari yawba puya sing English ta translate tawduna phongnarakpa Miyamna Thengnari L. Joy Chandrana Kumsing 1995 to translate Tawduna English Londa Ithokpa The Lost Kingdom Haiba Lairekta Panbagi Matungina Khagem Basana Haktak 1597 Dagina 1654 gi Matamasi Manipurda Salan Khwaidagi Kanba Matam Oi Matik mga naina pan kaba ningthaw sina China ki saruk khara phawba loksanduna Manipur gi ngamkhai hena pakthok sakthokhan kiba matam oibada natana yumlo nariba lebak singna yengsinba matam oikhe asiguma matam asina sana konung gi phawgai langai sing yeknaba singna landarakpada manghan takhan bangamdana bagidamak thangga singda phawgai saduna thamki haiduna palle thangga singdolda leiriba hentak kai natraga hentak komase miyamna karamba matamda karamba ningthaw gi sana haktakta semlambano natraga tawrambano haibadu chapchana Bangamde Kunja Singh Marakta Chinthang Yaina Lakpa Wapam Singde Put Chanirom Sangba Yankai Pakpa Musung Kunrom Loba Kom Asigi Manungda Zong Thaba Matamda Dung Lauba Makol Thui Aduga Taukaiduna Yengbada Waina Singba Thengna Ki Haba Wapam Lay Maduda Natana Mapam Asibu Hentakai Haina Mingauriba Siga Saitharu Kumbabada Phaugai Oirami Haiba Wapam Asiga Susinaba Kialay Haiba Mapamasi Thanga Singlak Thongdagi Nongpoklom da Khara Sangsilaktuna Singyang Amagi Mathakta Lairiba Thanga Primary Health Center Dagi Nongpoklom da Meter Sahum Rom Chatlaga Anisuba Khwaidagi Wangba Singdon Amadalay Aduga Thanga gi Oina Khwaidagi Wangba Singdol ni Haina Sing Thariba Chawba Sing Haiba Adugina Nongpoklom da Meter Satra Rom Chatlaga Laibane Mapamasi Lamda Madugi Miyamna Serawba Numita Singkaba Matamda Soidana Yawnaba Mapam Amasu Oide Haujukti Mapam Ase Yengsinbidabana Uri Wari Amade Napi Singna Kaya Haujinduna Laibana Mayek Sengna Uba Phangdre Nakil Thagi Matamda Di Pambi Singadu Kangkhibana Khara Makai Uba Phangle Maramama Natraga
maram amadagi ningsiningai oiraba mafam ase mangkhiba takhiba yabagi chingnaba leire maram aduna Manipur sanariba adiba polam singak senanabagi damak Act and Rules singi makhada ngak senduna thamba amadi khara hena thijinduna asengba masak adu laptop mathau tai hiram asigi matangda sana konung amadi mari lenaba authority na yengsin haningbagi apamba su thanga gi khunja singna phongdorakle hariba mafam ase matangba sunana ningtina semgat pirabadi langkoiba singi puning sing sinpham amasu oiba yagani haire Kalupki irang laibana sahi sige Kut Festival pangthokidre Kuki jo sing sauna ningba kaide hare houkhre sahi kiyagi mamangdagi November amada chin Kuki Mizo community singna leptana pangthoknaduna lakhiba Kut Festival sahi asige oinade haujak thokleba Kalupki irang sina maram oiraka pangthokidre festival ase pangthokpa ngamkhidaba sigidama Kuki jo singi maikaida sauna ningba kaiba ama haibadu oire mahai marong lokpaga mari lenana Kuki jo singna makhoigi nat ki chanabi kiyaga loinana unity gi wakhalonda sahi khudingi Kut Festival ase pangthoktuna lakhibani adubo houkhre sahi 2023 gi May 3 dagi hauna status da tholakiba Kalupki irang sina maram oiraga Kuki jo gi family kaya kwa ana kaya mayoknaduna haujiksu relic camp ta leiriba singa dugi maphamda solidarity utpa oina sahi asigi oina Kuki jo singna Kut Festival ase pangthoktana ba phirep laukhibani haina Kuki jo council ki spokesperson Ginza Bolzongna phongdokhre mana makhatana haikibada India government ki solution khara laktriba phawbudi Kut Festival ase pangthokadra natraga pangthokloidra habisi haibangamde Kuki jo council ki maikedi ki Kuki singi oiba legislature labor union territory ki maongda tonganba separate administration pikadabani haina hojik taliba demand ase athuba matamda waroisinama poraknaba central government honagadabani haire khongul liba khongchat chatkadori Kumja 1891 ge Anglo Manipur War da thauna phakiba Manipur ge freedom fighter kayabu loi thakiba Andaman and Nicobar da aikhogi paipu singi khongul liba ge khongsadama Patriotic Writer Forum Manipur na senduna mathang sahi ge January 5 dagi taraumdoi phawbu numit 9 gi oiba khongsadama chatkani hairi khongsada sida saruk yabiningba signa November 10 phawbu ge manungda kaisampat hodam lerak machinda leiba forum ge office da paw phawbi rakpa yagani hairi action lokhalagani haidi lone yado mong da popi thariba sing amasung ayaba yauduna changlakhiba singi mathakta matik saba action lokhalagani haina Jelarong United Front ZuF na phongdorakle Lobesagi Ministry of Information and Publicity wing na thadorokpa cherol mana hai Jelarong inpui gi lamda popi thaba lep na bamang jongna na khangan khibagi matungina hauji popi thariba sing amasung ayaba yauduna changlakhiba singi mathakta matik saba action lokhanaba phirep lokhale haidi State na salariba Jenems Hospital awat apana pik thale layeng balak pa mamana masa mabuk pitak na baka leramdre haide State langang na salaiba khwaidagi chawba ana layeng sang ama oideba Jawaharlal Institute of Medical Sciences Jenems porompat ta layeng balak pa sajen bisingna angang mabuk pitak na ba tokhaiba ka amata leramdre haiba RTI gi khothang da khangba gamle haide Imphal West ki kwa Kaithal Moirang Pore lakai dagi Sanjenbam Ananda Maitai kauba mioi amana thakiba RTI gi pakhumda Jenems ki authority na wafamasi phongdorkibani haide VS atem ki wahaina Kuki amasung zomi gi marakta nungnangba poknare adugumba wahai haidanaba jogamna atem da warning tawkhre Nscn am gi deputy atokilon sir VS atem na Sursanpur khakta da Kuki singi separate administration tanbada saugatkani hairuba wafam aduna maram oiraga Kuki amasung zomi gi marakta nungaina da bathorakle adugumba wafam amu hana hairoidabani haina jogam tangbalna VS atem da akanba warning tawkhre saubuna mai hauraba jogam Tangbalna thadorpa cherol amana haidi BS atemna phongdokiba wafam aduna zomi phurupta chawno singnabaga loinana phurupa sigi miyambu khoisauna ba pokhale matung tarakpada asigumba wafam amu hana phongdok loidabani karigumba asigumba wafam sing asi phongdorpa tarbadi matam chuppagi oina wangang ba yadana ba machine phosingane Greater Nagaland gi damak mangliba manglan adu aremba tahanna ba thorang kiasu lokhatkani haidi amaronda BS atemna haiki kumja 1963 gi paringda Burma gi general ne winna Kuki lising Tan thorakibado Manipur da changlakibani haiba wafam KNU gi president PS haukibna iba jalengam haiba larik ta mayek sengna yauri kumja 1980 gi paring da su Myanmar gi military junta na Kuki lising tan thoraki meitei amasung naga sing na mioibagi minung sida yumpham oiraga refugee sing adu changjafam pikibani Kuki sing na thamoi sengna refugee sing masak khangdopagi thorang lokhalaba matamda ta tungkoina chanagadaba moongda ingtappa phibam purakpa ngamgani haina su mahangna phongdokhi Marasida Saparmena subdivision na konba Wapong village Longkhumun area da tharamba popi pambi sing ZUM na manghan khre haire